Irangsiga mari lenena PUCL na fongliba report kokomi amadi Manipur miyamna yaba ngamloi athoba People's Union for Civil Liberties PUCL na Independence People Tribunal kauba ama semduna tha asigi kunda Manipur thokliba irang asigi matangda fongkiba report adu Kuki singe maikaida leptuna fongbagi khudam changdam kya ama yaure loina report aduda irang asiga loisinna bohonnabagi mahuta hena sangthahanaba insinbagi mami tai maram aduna makoina fongliba report adu kokomi amadi Manipur miyamna yaba ngamloi haina kokomi na phungdorakle ngasi lampen phata leba coordinating committee on Manipur integrity kokomi gi office ta hiram masigi matangda pangthokpa pawgi mifam amada kokomi gi convener khuraizam athobana hai PUCL gi Independence People Tribunal aduna Manipur da lakuna makhoina khangalaba mioi sing lusingba kaya unaduna testimony lauguna fongliba report aduna lamdam asida tangdu laitaba hanjilakna bagi mahuta miyangi wakhan charangnaba amadi irang nemtharakpa matam asida amuka hena makhatana irang thoknaba sinba manbagi mami changwatai Sin Kuki narco terrorist singna Manipur dagi tokhai tanaba akanba moongda honariba asida mateng pangningba kaya amasu report asida yauri loyana report duna piriba judgment remark aduda maitai singbu pukning wakhan sota hanba amade anti India tahanbada natana thogliba lan ase maitai singna oina hoba tahale mahakna makhatana haikibada PUCL na fongliba report adu makhoigi wakhalon phongdokpagi mahuta misang mikhai naijuna Manipur dagi tokhai tana bohonariba mayam adugi agenda sandokpane report adugi page chatuka marifutara mari subada Manipur gi irang ase Imphal dagi hobane Imphal da maitai singna Kuki sing takthokpa horakpadagi Churasampur amadi Kangpokpi da Kuki singna irang horakpane hyriba ase yumpham jawdaba sorba wafam amane lisingani kulhumdoi gi me ahungi nungtil matamda torbung kangfai phawgak sai ikai amadi Kuki singna yummai thaba haurakhi haibase digitally proof lairaba malem miyamna loina uraba ngaktani numit aduda Imphal dadi India gi vice president lakpaga loina pamdaba thodok amata thokpa laikide loinana report aduda yauriba Manipur High Court da maitaida STP naba recommend thanaba khangalli hairiba adusu aranbani High Court na recommend toba yabanate report adugi page marphutara da yauriba de facto ethnic partition hairiba ama yauriba duna male miyam da Manipur da tokhai tana ba lairiba oina uhale masigi mathakta Manipur da popi thariba si sada marphutara manga dagina marphutara nipan fawbade Kuki sing ne hairiba se NAB na fongba report na hangnaraba wafamni adubu PUCL gi report atuna pofi thaba se maitai naga atai frup singsu loina yauri haina generalize tawguna Kuki singna pofi paktakna na thariba se kupsinna ba honare loina na makhoi gi report aduda Arambai amadi maitai lipungi matangda page tamagi mathakta yauri adubu Kuki singna apaba makhlgi khulai kya sijinaduna landarakpa amata pande amadi tampakta khulai paiba singna control tawre amadi chingdana nupi singna control tawre haina su report aduda yauri haire Masina lana si thokna bohonabada achoba thodang lauriba Kuki gi look kaya amasu kupsinduna thamkhre yamna laibak thibade jiribang gi jakurado da pigliba angang yauna mioi taruk tamthina hatkiba dubo human rights Khongaunare haina report aduda amata palakte loinena leimakhong 57 Mountain Division da mangkhiba Kamal Babu amadi mihatina hatopi khraba maheroi ani linthoingambi amadi hamjitna chengba human right khongauna khraba kaya adugisu PUCL gi report aduda amata yaude Masina su human right ki damakta lairibani hairiba PUCL gi report adu thajaba yaba natte haibadu mayek sengna takli mahakna makhatana haikibada report adu gi page 58 ta Kuki singna Indian National Congress ta yawguna India gi ning tambagi ihoda achoba thodang lauki haina report adu da yauri adubu English amaga chani English macama Panipureta British sagi ning tamba fangkiba matam adu phawa Manipur amadi India si tokai ba leba ngatane Kuki singa karamba moongda mari leinari bano haibasi asobo wahang amane matang asida yengbadi ngasi su India gi oina per capita da yengbada Manipur na India Armed Force da khwaidigi yamna official leiri haike Prime Minister Manipur da lakani hairiba si thajaba wali Megha Chandra September thada Prime Minister Narendra Modi Manipur da lakpa yai haina ngangnariba si thajaba wali haina Manipur Pradesh Congress Committee ke President Kaisa Megha Chandra na phongdokre Indian National Congress ke grassroots volunteer organization ama oiriba seba dal linkhalamba Dr. NS
Hardika laikhidraba sahi yangkai churakpagi ningsing thoramda mahakna wafam asi phongdokhibani MPCC amadi Manipur Pradesh Mahila Seba Dal na sinduna ngasi Congress Bhavan na pangthokpa thoram atuda Manipur Mahila Seba Dal gi President Lairik Yengbam Jaimala amadi MPCC gi thopuba kaya susarugya ke Sajiwa Relief Camp ta leiba IDP ama handak suicide tawguna sekebagi matangda kaisa Mega Chandra na hai Manipur da ingta paphibam hanjilakle haina Union Home Minister Amit Shah na phongdokhliba se aranba wafam ne Haujiksu miyoi kaya marum irang asiki jaiteng phangli tongan ba relief camp ta changjafam lauguna lairiba miyoi sing mayumda hanjinna bangamdre December tha phawbugi manungda IDP sing masa gi mayumda hanjin hanna ba honagani haibagi thausil khumang chawsinba ude People's Union for Civil Liberties ki report ta misang mikhai naiba wafam phongdokpagi matangda Congress Party ki maikaidegi irang ase nakal amana hawi natragana haude haiba wafam phongdokpa leite adumoinamak BJP lengakna irang asi loisingadabani Rims Hospital Mok Ongadare KCP PWJ Rims Hospital gi Medical Superintendent Nepram Sanjemna Hospital gi ana ayek yangsinbagi mahuta tika supply da ngauringai da misimina thoklei Medical Superintendent na Hospital asige management tawbagi mahuta mapalam da chatuna company singdagi Rims Hospital gi medical equipment labada masagi percentage ngangnaringai da hospital asi mok ongadare haina KCP PWJ MC unification na thadorakpa terol amana haire Cherol asina makata na hairibade handaksu awang sengmaidagi hizam ibemcha kaubi nupi ama medical superintendent asina yengsindabadagi laikhidre masipumnamak mahakna daita logadabani loinana laikhidrabagi imungda chanaba post ama numit tarani gi manungda pigadabani medical superintendent asina mahaki mathau thadoklaga thabak inkhang da lobagi mai onsinduna lairiba asisu khudaktagi tokadabani hospital gi doctor amasung staff sengna office matam chana kaba kadaba haibase rims ki medical superintendent gi supervision makada legadabani loinana director ga tanaraga action lobagi mahuta mahaki chauki da famduna tawning bada tawguna leire operation ama tawdringa gi mamangda rims ki medical superintendent na kumna yengsinpham thoi hospital ase medical superintendent gi makada chalaigadabani mahakna silaga director da report tawraga madu matung inna action logadabani mahakna hospital da nungtigi round ahum chatlaga director da report pigadabani adubu MS asidi chawkri da nungaina famduna pothaduna leire haina maral sirakle Naupuri binupi ama bu mahaki Mapuroibana matu Kaktuna Turel da Lanthakhre lisingani konmari da mahaki Mapuroibagi mathakta domestic violence ate haibagi police ta complaint tawruba hauji naupuduna leiribi nupi ama mahaki Mapuroibana matu Kaktuna Haikhre thawdok asing matangda police na sathaba investigation amagi matung ina laikhidrabi nupi adu swati ls zoti kawi haukiba sahi lisingani konmari ge April thada mahaki Mapuroiba Mahendra Redina mahaki maphamda domestic violence ate haina mari leinaba police station da case file ke adu bahari bathaudo adu imung manu amadi kairol lekaidagi ahal lamansingna wari sanatra makoi anigi marakta yasinaba puraktuna makatana leminarakhibani hairi thaudo ase haukiba Tha asigi konithoi da swatina naupuriba angang aduga mari lenena mathau taba medical checkup ke dama hospital asana bagi wapam hawdoklubada Mapuroibaga awai akhom tangoduna khana chaina bagi thaudok thoki hairiba khana chaina badu da Mapuroibana swatina thangnat matu Kaktuna halaba matungda musi ture da Lanthakhre haiba police ke investigation na khangmangamle mathau taba evidence in collection tawguna Mahendra bo maralgi matung ina ain goi bacherak pinana bathabak lokhatpa haukhre haire Brahmagi CDF lalhobada yauba Kuki macha ama ngasi juntagi attack Sire haire Manipur da mitop sangsilapagi issue ase national issue oiba tanatana international issue oirakle MMTO Manipur da mitop sangsilapagi achauba singnaba asina khudam ama oiraga India gi state khudingmakta mitop sangsilapagi akiba fawagi paujel piri Manipur gi mitop sangsilapagi issue ase national issue oiba tanatana international issue ama oirakle haina MMTU na thadorakpa cherol amana hairi serol asina makhata na hairi bana oirakle ba phiba masida akhang ahai amasung geopolitics nainaba kayana India amasung awang nongpok lamdam ase mapan gi khudyaw na maset kya thongna tugai rakadra haibagi akiba amasung singna kaya phongdongnarakle asigumba luraba tanpham asida mitop khandopagi thak asi khwaidagi maruiba thodang ama oina paikhatpam thoi India ge Prime Minister Narendra Modi na former Chief Minister N Biren bo hojik oiriba North East State Manipur Assam Nagaland amasung Tripura da mitop changsilakpa amasung drug thingbagi matangda pioneer ama oina thabak tawki hairiba si asumba oigani Manipur da mitop changsilakpagi matangda Assam Rifles ki DG na su telaba matam khara gi manungda Myanmar da ki changsilakpa illegal immigrant listing ni phuni thoi lokre haina
ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯒꯚꯔꯅꯔ R.N. ꯔꯕꯤꯟꯁꯨ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃ ꯄꯥꯔꯇꯤꯁꯟ ꯇꯧꯗꯨꯅ ꯁꯦꯝꯅꯕ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯂꯥꯈ ꯀꯌꯥ ꯂꯩꯔꯦ ꯈꯪꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛꯇꯤ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯂꯩꯇꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯏꯍꯧ ꯑꯁꯤ ꯂꯥꯛꯈ꯭ꯔꯦ꯫ ꯏꯪ 1940 ꯑꯃꯁꯨꯡ ꯏꯪ 1940ꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯍꯧꯈꯤꯕ ꯏꯍꯧꯗ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯅꯤꯃꯛ ꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛꯇꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯅ ꯑꯃꯠꯇ ꯄꯥꯏꯈꯠꯇꯦ ꯍꯥꯏꯔꯤ꯫